ngase yuk nungalamdai pung ahum makhairom tarakpa adwaida Churachandpur district ke Sadbhavna Mandap New Lamka da Leiba Foreigners Temporary Detention Center District Jalda Phadok Oina Leiba Myanmar Macha ahum Nanthoklaga Chenkhre hairi Zeldagi Nanthokpuni Chenkhre basing adudi Myanmar gi Suebo District tagi Win Nang Tong alias Lalbiak Sang Chahi Taranipan Apokpa Mawia Monwiwa District Myanmar dagi Win Minte Chahi Kunipan Apokpa Tarcho Amadi Mongswa District Myanmar dagi Biaka Chahi Tarataret Apokpa Uswam Lai Kawi Hairi Makhoi Ahumak Logi Wangmada India ge territory land silakpagi damak police na Phadok district dal Churachandpur da thamnakhibani Makhoi ahungi mathakta under section 224/34 IPC gi makhada case sama lakhatpaga lonena Churachandpur police na khongol liba haukhre haina thajaba yaba pawamana hairi Win Yang Tong alias Lalbiak Sang amadi Win Minte Hairiba Miyoi ani asi illegal border crossing maralda kumjali singini kunmathogi April 3 tagi zelesta leirakibani aduga Vaika Hairiba asisu chapmanaba maralda kumjali singini kunithogi March 18 dagi zelesta leirakibani haina pawasna makhadari